ꯄ꯭ꯂꯥꯟ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯩꯁꯦ ꯍꯟꯊꯔꯛꯑꯦ ꯑꯩꯉꯣꯟꯗ ꯄꯤꯖꯈꯤꯕꯗꯣ ꯃꯇꯝꯅ ꯂꯩꯇꯕꯅ ꯃꯥꯇꯥꯖꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯩꯖꯕꯤꯔꯒ ꯉꯥꯡꯕꯤ ꯂꯥꯏꯔꯤꯛ ꯑꯃ ꯃꯥꯅ ꯌꯥꯝꯅ ꯃꯨꯁꯂꯤꯝ ꯁꯤꯟꯅꯕꯒꯤ ꯐꯣꯔꯦꯟ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯇꯪ ꯆꯪꯃꯤꯟꯅꯕ ꯏꯟꯇꯔꯚꯤꯌꯨ ꯇꯧꯅꯤ ꯍꯥꯏꯅ ꯑꯁꯤꯅꯤ ꯌꯥꯝꯅ ꯃꯍꯥꯔꯥꯁꯇ ꯃꯍꯥꯔꯥꯖ ꯅꯨꯡꯉꯥꯏ ꯍꯥꯏꯔꯦꯅ ꯑꯗꯨꯗꯒꯤꯅ ꯃꯍꯥꯔꯥꯖꯀ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯂꯩ ꯑꯩꯒ ꯑꯍꯥꯟꯕ ꯁꯟꯁꯦ ꯁꯪꯒꯣꯝ ꯌꯥꯝ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯤꯁꯦ ꯀꯅꯥꯅꯣ ꯑꯁꯤꯁꯤ ꯃꯍꯥꯔꯥꯖꯒꯤ 34 ꯁꯨꯕ ꯑꯗꯨ ꯃꯄꯣꯛ ꯀꯨꯝꯑꯣꯅꯤ ꯇꯁꯦꯡꯕꯗꯤ ꯃꯍꯥꯔꯥꯖꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯥꯎꯔꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯇꯁꯦꯡ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯈꯟꯅꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯕ꯭ꯌꯥꯁ ꯄꯨꯖꯥꯗꯤ ꯃꯥꯏ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯀꯣꯟꯒꯤ ꯃꯟꯗꯤꯔꯁꯤꯡ ꯑꯃꯁꯨꯡ ꯁꯤꯗ ꯁ꯭ꯔꯤꯄꯥꯟ ꯃꯍꯥꯔꯥꯖꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯤꯁꯝ ꯃꯌꯥꯝꯁꯤ ꯃꯁꯤ ꯂꯣꯏꯅꯃꯛ ꯉꯁꯤ ꯕ꯭ꯌꯥꯁ ꯄꯨꯖꯥꯒꯤ ꯊꯧꯔꯝꯁꯤ ꯃꯐꯝ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯇꯁꯦꯡ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯇ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯗꯣ ꯕꯥꯂꯤꯗꯗꯤ 2009ꯗꯒꯤ ꯃꯍꯥꯔꯥꯖꯗꯤ 2006ꯗ ꯆꯠꯈ꯭ꯔꯦ 2009ꯗꯒꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏꯗꯗꯤ ꯉꯁꯤꯗꯃꯛ ꯂꯦꯡꯁꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯣ ꯕꯥꯂꯤꯗꯗꯤ 2009ꯗ ꯃꯥꯁꯤ ꯂꯦꯡꯁꯜꯂꯒ ꯑꯗꯨꯝ ꯄꯨꯖꯥ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯥꯠꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯃꯍꯥꯔꯥꯖꯒꯤꯁꯤ ꯃꯥꯏ ꯁꯤꯁꯟ ꯂꯩꯕ ꯖꯒꯥꯁꯤ ꯃꯣꯏ ꯃꯟꯗꯤꯔꯒꯤ ꯂꯥꯏ ꯂꯥꯠꯐꯝ ꯖꯒꯥꯗꯣ ꯑꯗꯩꯗ ꯃꯥꯁꯤ ꯐꯣꯇꯣꯁꯦ ꯇꯧꯔ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯍꯥꯔꯥꯖꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯈꯪꯅꯗꯦ ꯌꯥꯝꯅ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯥꯎꯔꯝꯕꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯈꯪꯗꯕꯗꯒꯤ ꯃꯌꯥꯝꯅ ꯃꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯗꯒꯤ ꯇꯧꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯣꯠꯅꯖꯔꯤꯁꯤ ꯃꯍꯥꯔꯥꯖꯅ ꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯤꯔꯝꯃꯤꯕ ꯁꯥꯟꯇꯤꯒꯤ ꯙꯔꯃ ꯑꯃꯁꯨꯡ ꯕꯤꯒ꯭ꯌꯥꯟ ꯑꯅꯤꯁꯤ ꯄꯨꯟꯁꯤꯜꯂꯔꯒ ꯁꯥꯟꯇꯤꯒꯤ ꯄꯨꯔꯛꯅꯕꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯕꯦꯜ ꯂꯣꯔꯦꯠꯁꯤꯡ ꯑꯗꯒꯤ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯃꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯐꯣꯡꯗꯣꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯐꯤꯗꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯃꯤꯟꯅꯕ ꯑꯩꯈꯣꯏꯅ ꯆꯠꯂꯦ ꯍꯥꯏꯔꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯥꯟꯇꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜꯗꯣ ꯃꯗꯨ ꯄꯤꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯖꯕꯅꯤ